khulai paiba kuki militant sing oiramgani singnaba singna liangmai naga phurupki mioi taruk fajin khibadu athuba matamda thadoktrabadi manipur da leri ba miyam go khusamnaduna akanba khongjang sangsilagani haina kawi mothers association gi president atongpi kamaina phongdokrai tha asigi haukiba tang 16 da lailon wifi dagi khulai paiba kuki militant sing oigani singnaba singna fajin khiba liangmai naga phurupki mioi taruk ngasi phawba makhoigi langla langjil khangdana thamlakiba adubu yaningda ba phongdokladuna major khulda maphamadugi miyam ngasi wakan mifam sathakrai wakan mifam aduga mari lenena atongpi kamaina phongdokibada mioi taruk fajin khiba amade hajik phawba mafam khangdana thamliba si lengana makhoibu puthoke hairabadi kariso leiba thabang nate tayol ama henjelaba phawba manipur lengana fajinduna thamliba mioi sing thokpa ngamdaba amade makhoigi langla langjil khangma ngamdana leiriba si endei athuba matamda lengana sapchaba thabak lokhatuna mioi taruk adubu tekta kaidana rescue tawudabane haina atongpi kamaina makhatana phongdokhi naga micham taruk phakiba naga micham taruk phakiba Manipur gi irang uisalu narco terrorist singna mihat mipun satharak libasi lephan gadabani amadi Manipur da tangdulai taba phibam pura u haina taksiladuna ngasi Bishnupur district ki Nambol da leiba Bethel English School gi mahiroi singna wakan mifam phamduna khongjang sangsin krai sahi ahum pharaba irang asida asumba wail fangalu haiduna miyamna sangsiliba khongjang asida mahiroi singsu thawdang lawfam thoi haiba wakhalonda Bethel English School gi mahiroi sing ngasi wakat mifam phamduna khongjang sangsin kibani trong lawbida bom kapsinduna angang ani hatkiba TM kasomda khulai paibasingna ambush tawduna tangkhul ani hatkiba Kamjong district ta khulai paibasingna sangsilaktuna yumkaya mai thaba mi phaba punbagi thawng satharakpa yauna tholiba irang asida mioi kya laikidaba kaya amana mafam khangdana leiriba asi lengak asina sapchaba thabak lokhatuna asuma wail fanghalu amadi Manipur da tangdulai taba phibam urakadabani haina wakat mifam aduda sarugya kiba mahiroi singna phongdongna khi tholiba irang asina maram oiduna mahiroi singna mahi masin tambadasu sauna akaiba pire mahiroi sing ningtamna amadi ayarpan leitana mahi tamba phangan biu haina su phongdokhi asida sarugya ibagi maramdi akhoi shanti pami ningtamna lai tamba pami Kosi war tawduna mi hatpa suyaninde amang hatpa yaninde Moirang Assembly Constituency gi MLA Thongam Santi Singhi binyang makhada paikalakpa thabak thorom singhi manungsana Assembly Constituency sigi tongan ba khul singda leiba thangalaba yumthong singhi mioida yumthakupna ba jiaishit amasung phituna ba machine sing yanthokrai MLA office Moirang na sinduna Assembly Constituency sigi manungsana leiba kwakta Terakhong Sangbe Tronglaubi kwakta Pangal Lamkhai Phubala Hadweller amasung Moirang Mairembam Laikai dagi ngalaba imungi mioi singda yumthakupna ba jiaishit amasung phituna ba machine sing adu khusina kibani masigi mathakta dialysis tawriba mioi sing leiba imung manga amadi karbar masa tawriba hangalaba imung sing dasu selgi mateng pangkhi mateng phangniba mioi sing gi maike digi su MLA Thongam Santi gi khongthang asibu thagatpa phongdorokli Terakhong Sangbi awana taraba matamda mateng pigire paidegi MLA na awana taraba pirisi koi mayam na thagatsari sabuna tawriba saput thorang lagi ama leiba pot khudimakta pabungna tawrise maisum tawbiba tagadi sahi antaki tamjida sumata mathang tamjibak tang pabungna tawbiba tagadi atumati langba habidi kimati phajab haidum tawar yumsi sajaluraga loisan bangamdabe kan sandile bega pabung emeledagi si matamda pisar mating wadan hiram kudimuksu pabungna loin tawbiya do tin pidana akoi yawa mating pangbiye jinapta pibiyuna haibam tamda Mamona ngasi mateng tawbire sigi dangta yam nungaijari degi mamona matung tarakpadasu mamona taw thabakta mai pakko oisinoina aina sorgin panda rumjari Sayasida pangthokiba HSLC examination lisingani kuntarukta pass tawrokraba Hairangoi Thong High School gi mahiroi sing taramna oktuna puning thogat krai thoramadu school asigi committee members sing teaching amasung non teaching staff sing apuna sinduna school asida ngasi pangthokibani thoramadu da Hairangoi Thong High School gi retired headmistress o tharak leima SMC member sanasam ibhol amasung Hairangoi Thong High School asigi hojik headmistress oina thabak puriba oinam zamanana maroi ba mithunglen singena saruk yakhi thoramadu ga mari lenana school management committee convener L Landhoni na phongdokibada
स्कूल असना हौकिबा सही लिसिंग अनि कुनिथोय दगी हौदुना हौजिक फावबदा लेपा लेतना फर्स्ट डिवीजन महिरोय सिंह पुथोक्तुना लेंगा की मखादा लेबा स्कूल अमा ओइबगी माइ ngakli थोरम मदुदा पास तौरलबा महिरोय सिंह दा पोनिंग थौगतुना असम खुदोल पोट सिंह पीखी